Dhanamanjuri University ki regular Vice Chancellor Amasung Registrar Athubada Hapkadabani haina All India Students Federation AISF Manipur State Council ki General Secretary Wanglen Mangang na phongdorakli. AISF Manipur State Council ki head office ta pangthokpa paugi mifam amada wafam asi phongdokladuna mahakna hai mamang thakta Dhanamanjuri College oina leiringeida afaba mahaidoi kaya puthoklamaba college asi University onduna ngasidi DM University haina khangnare University olabasu University amada laifam thokpa regular VC yauna ki position kaya hangduna laibana maram oiraga University asi kangkong chaire maram aduna mari lainaba singna athuba matamta hangduna lairiba regular Vice Chancellor amasung atay posting asi haptuna mapung phaba University ama oina mathau tawhangadabani University asi ki pangthoktana lairiba examination sing athubada pangthokna bahona biu haina so mahakna makhataki DM University ki mairoi singna taliba demand Pudakta Pitokadabani AISF DM University ase Manipur gi Puwarida yamna maru oiba mahiloisang amani aduga college asimak Manipur gi ahanba college amani mairoi singna taliba demand pigadabani University ase gi University asida Manipur gi lengak ki sangbayaroi Pudakta BC amadi professor tangai fadaba employee sing hapkadabani Pudakta class hangba yanaba singadabani due lairiba exam sing ase athubada pangthongadabani hajankiba mahiroi sing pudakta hadu demand sing ase pithoktaba tarabadi AISF amadi student committee singna loinana hongjang changsingani